Hello, I giving Boboy na may rakpam. Nahak mapam sa Esorgi wapaw ta na bagida maglakpiba ang sige magkatagachari. Agi prathna di nahak na takdir ba wapaw ang sige mapal na Esorgi buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba ehak na nahak na pamda nollukchoning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam thokpa nahaki commitment amasung nahaki singlup ki luching ba singi makapon pam thokpa adugi mahuti silhan bigano. Adu ba wapaw sige mapal na. Nahakising lupa hina nungsiba, nahakising lupa luching musing buhina nungsiba, adu kwai maru oina, Esorgi matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapaw, taminas. Sabi dun sa Bible sing adu ay aklunan na Mark panduptarang patukun tragam mga dagin ni mga handokpi. Mark chapter 10 verses 35 to 45. Kung harbi sa kalda andum na handokpi boiraga di dumi kuda du Mark panduptarang thamam laga Isaiah pandubiyang kay humdoy pada mari dagin mga handokpi. Isaiah chapter 53 verses 4 to 6. Isaiah pandubiyang kay humdoy pada mari dagi na taru. Sure you na mato sigum na haydo na lay. Taseng na magmahag masamag na ay koy gilay na thonggotu na pubire. Ay koy gi awana pubire. Adu moy na mag ay koy na kanki mahak ti yay bire Esorgi China pangle amasung wahalle adu bay koy gi langja bagi na magmahak pusokan ki ay koy gi ayol ran gi na magmahak pophan ki ay koy na ingta ba phangna bagi na mag chumthok pi ba adu mahak ki mathak ta ta ki adu ga mahak ki chai pham na koy ba phan ki ay koy pum na mag yaw sang gum na serana adu na chat khre ay koy khudi mag magi lambi da lai thok khre Jehovah na koy pumnum ke ayol aran mahaki mathakta tahalle adu nga sige mapamoy ba Mark panduptara adu ko tra mga dagina ipuga mga adu dagi Jebedegi machani pa Jacob amasung Johanna mahaki nakta laktu na hayragi guru ay koy na nangon da hangjaba khuding mag nahak na ikoy mag tawbi ba ikoy na pame mang na makoy da haike nakhoigi da magina kari tawba pambage makoy na kumki nakina tik na nganda ay koy iraktagi amana nahaki yeta amana nahaki oida pamanbe Esorgi na makoy Jisuna makoy da haiki nakoy na hangliba nakoy na khangde ay na thakpa tengod nakoy na thakpa ngamgadra ay bu baptize tawba aduda nakoy baptize loba ngamgadra makoy na mangon da haiki ay koy ngamgani Jisuna makoy da haiki taseng na mag-ay na thakpa tengod adudagi nakoy na thakani aduga ay bu baptize taw biba aduda nakoy baptize taw gani aduba ay yet amasung oida phamba adudi ay na pigida banate adubu mapham sing adudi makoy gi da magthorang taw khraba makoy aduda pigani atopa sebok tara aduna madu tabada makoy na Jacob amasung Johan gi mathakta kanna saurami adubu Jisuna makoy da or makoy bu kauduna makoy da haiki atopa jat singi marakta makoy na laingak pa sing ni hai na khan ba sing aduna makoy mathakta namthaduna pale aduga makoy gi achaw achang sing na makoy gi mathakta matik seasonai hai bana koy na khang nakoy gi narakta di adum no oiroi nakoy gi narakta chawning ba mahak aduna nakoy gi nanai oigedabane nakoy gi narakta khwai gi makok oining ba mahak aduna pumna makiminai oigedabane maram di mi gi machani pa adu phawbana masabu thougal tau hannaba lakpa nate adu thougal taunaba amasung mayam gi thadokmal oina mahaki thawai thaba lakpane masi Esorgi wahaine prathna tawse Esorgi mateng nis ikogi pa amasung Esor ekuna ki wahai da lakchiri
Banahaki wahai sinahaki thawai gi mateng yaudun aikoina khangmangam loi tabangam loi loksin bangam loi adugi inbasungam loi maram sina kai mateng pangbi naki wai sabu chumna khangjana bugidama aikoi gi pap singut pi pungning hongjana ba amasung makanthi haubagal lona pap singut gi chenthokjana bugidama Kristo utpi Mandi mahak khaktung aikoi gi asane mahak khakki mapalna aikoi aikoi gi pap sing adu maithi pi bangam gani mandi mahak na aikoi gi damakta aikoi bu pap gi kanbine bu gi damak sibi khibani amasu hingat pi khibani maramse na famdagi nizari pa tambi mateng pangbi adu ga aikoi krisik sakam do onthok pi na ki wahai sine aikoi bi semdok pi khudi mu jisu krisik gi nizari bani amen Aikoi marki apa wapa os mathang adum nainer pudun maram oiraga aikoi mark kun tara pada kuntraga manga ding nipu manga phabusu aikoi naineri ba tangka gamane mamangi nomai sing aikoi pandu tara gi pada kuntraga manga ding kuntraga mari phabu du sir nipu ga mari phabu aikoi nainer kre ngasai numit aikoi na maru oni yenga do jaga se pada nipu ga manga sine adubu ngasai numit aikoi nainer ba matam asidasu Mapum oiba warol adu de chap adu managani aduga aikoi mamangi no masing ta khiba khaidok pa section ani adusu adum chap managani adu ngasi gi numi asidi mamangi wapau gi makha tarak padune adu aikoi na mark padu taragi pada kuntra ga manga dagni nipu manga phau bada aikoi na khangmin na ba ya ba achoba warol adu de amung na hajira ki isin ichilina sing na phajana isin bi yana gi damak Thajabasa nollukpada nakhoigi punsi adu Thajaba nachin nanaobu thougal toubada sijinnathok-u aduga Esorgi ningthou leibakta nahak athoiba oigani. So Christians, in humility, expend your lives serving fellow believers, and you will be great in the kingdom of God. Aikoi mamangi no majine yengkrapa adugumna pandu taragi pada kuntraga manga silagi jebedegi macha ani Jacob amasung Johanna masagi da khan wakhal da napal galona na chauning ba amasung phamdong kaidong ba da phamning ba mayam dagi thoina athoiba oining ba aduga mayam gi mathak ta paning ba gi wakhal na adu da Jisu Christ gi mafam da laglaga maha ki matik mangal adu da ai bade akoi wakhal di Jisu Christ na Jerusalem ta na chatli ba adu Rome gi sarkar adu maithi ba piraga Mahan ningthou na palak pa adugi matik mangal gi matam aduda amabuna yeta aduga amabuna oida phamna na bagi damakta phamna na bagi damakta request ni haizeba mane adu high request say mathaki section panduptaragi pada kuntraga ni thoi dagi na kuntraga mari phawbo de Jisu Christ na mahakna ahumlak suboina mangna Jerusalem da chakadu bagi maram adu maru oina sirana bagi damak awaba khangna bagi damak amu hingana bagi damak ta haina high krab adugi hek matung dudune Asigi Jebedegi machanupa ani Jacob amasung Johanna makhoigi mapu oiba Jisu Christ aduna awaba khanggadoba tin sitgadoba aduga pithokgadoba aduga hatgadoba cross sigidoba adu khuding maksing adu makhoina takiba oiba taragesu adu hek matung dune makhoina makhoigi phamgi matang de Jisu Christ gi matang na hairis aikoi ihana asigi jaga se paab matamda isa gi Bible sing paab matamda aikoi ayamana kari wakal khale Kaya mo ko sibo gyan taris. Kaya kino Jisu Christ na sini hai na harga. Adugi matang do mahakim Jisu Christ na sigado ba do wakal nungai ta ba phaw machet ama ta phaw lai thana magi pham makoi ani gi pham hana ta na bi wakal lai je kari gi dam adu aikoi na hangbo hang mane. Adu tha je na sing. Mafam asida Jacob amasung Johanna tawriba asimak. Mafam asida nangam sunga gi mai thong udabra. Jacob amasung Johanna nang amasung ai mai thong udabra aikoi no maji guding apa wa pau tare Jisu Christ na khogi damak ta kari to wi khrabaga hana abdu tare aikoi na norok phangba matik char ba aikoi bu karam haina pa byaw do ibungo mahang aikoi gi damak ta sibiraga aikoi da mahang anoba imung pibiduna ningthou leibakta do aikoi gi damak ta thorang to biraga serga do aikoi gi damak ta pibiriba adu khuding mak sing adu mahak masana masabu kathok chabagi punsi do gi mapala cross ma ta siba do gi mapala khuding mak sing je koi no maji numit khuding mak ki wa pau do gi tare isai da gi saki prabhu gi chakhang ne ge khoi chaminari
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯀꯥꯕꯗꯒꯤ ꯊꯥꯡꯁ ꯐꯥꯎꯕꯗ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯍꯥꯟꯒꯨꯝꯅ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯍꯥꯟꯗ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯨ ꯑꯩ ꯎꯕ ꯐꯪꯉꯤ ꯅꯥꯄꯜ ꯆꯥꯎꯖꯅꯤꯡꯕ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯇꯤꯛ ꯄꯥꯝꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯥꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯋꯥꯅꯤꯡꯗꯕ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁꯀꯤ ꯆꯩꯅꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯍꯔꯥꯎꯕ ꯑꯗꯨꯕु ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯂꯟ ꯊꯨꯝ ꯈꯔ ꯂꯧꯁꯤꯡ ꯈꯔ ꯄꯥꯡꯒꯜ ꯈꯔ ꯄꯤꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯪꯉꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯠ ꯂꯣꯠꯁꯤꯟꯕ ꯃꯤꯁꯤꯡ ꯀꯅꯥꯅ ꯇꯧꯍꯟꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯅꯈꯣꯏꯅ ꯍꯪꯉꯤꯗꯨ ꯀꯔꯤꯅꯣ ꯅꯣꯏ ꯈꯪꯗꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯦ ꯖꯦꯕꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯦ ꯃꯈꯣꯏꯅ ꯍꯪꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯦꯕꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛ ꯇꯔꯥ ꯚꯔꯁ 41ꯗ ꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯊꯣꯏꯕꯒꯤ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯍꯤꯗꯥꯟꯅꯕꯅꯤ ꯃꯈꯣꯏꯅ ꯁꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨꯗ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯍꯪꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯚꯥꯞ ꯇꯥꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯊꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯕꯦꯞꯇꯤꯖꯝ ꯑꯗꯨ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯄꯪ ꯄꯪꯅ ꯀꯔꯤꯃꯇ ꯈꯪꯗꯅ ꯖꯦꯕꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤꯅ ꯍꯣꯏ ꯑꯩꯈꯣꯏ ꯉꯝꯒꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯅ ꯄꯤꯔꯛꯏꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯌꯩꯊꯨꯕ ꯇꯧꯗꯦ ꯚꯔꯁ 39ꯗ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯏ ꯅꯈꯣꯏ ꯊꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯕꯦꯞꯇꯤꯖꯝ ꯑꯗꯨꯃꯛ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯖꯦꯕꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯇꯣꯞꯄ 10 ꯄꯨꯟꯅ ꯁꯦꯕꯣꯛ 12 ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯛꯀꯗꯧꯔꯤꯕ ꯇꯦꯡꯀꯣꯠ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯧꯒꯗꯧꯔꯤꯕ ꯕꯦꯞꯇꯤꯖꯝ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛ ꯑꯣꯏꯔꯤꯕ ꯖꯦꯕꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯁꯦꯕꯣꯛ 10 ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕ ꯑꯃꯁꯨꯡ ꯊꯛꯀꯗꯧꯔꯤꯕ ꯇꯦꯡꯀꯣꯠ ꯑꯃꯁꯨꯡ ꯇꯧꯒꯗꯧꯔꯤꯕ ꯕꯦꯞꯇꯤꯖꯝ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯀꯔꯝꯍꯥꯏꯅ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯃ ꯄꯜꯂꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯌꯥꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯛꯈꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯊꯛꯄꯗ ꯃꯇꯤꯛ ꯆꯥꯔꯕ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯁꯥꯎꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯕꯦꯞꯇꯤꯖꯝ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯦꯞꯇꯤꯖꯝꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯪꯒꯗꯧꯕ ꯑꯋꯥ ꯑꯅꯪ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯑꯃꯁꯨꯡ ꯇꯤꯟ ꯁꯤꯠꯆꯟꯕ ꯑꯋꯥꯕꯅ ꯄꯨꯝꯂꯨꯞ ꯂꯨꯞꯄ ꯑꯋꯥꯕꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯕꯦꯞꯇꯤꯖꯝ ꯑꯗꯨꯅꯤ ꯇꯁꯦꯡꯅꯃꯛ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯏꯈꯦꯡꯒꯤ ꯏꯈꯦꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯁꯤꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯈꯥꯡꯒꯗꯕ ꯑꯋꯥꯕꯁꯤꯡꯅꯤ ꯑꯗꯨꯒ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯈꯟꯕꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯌꯥꯟꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯌꯥꯟꯈꯤꯕ ꯑꯗꯨ ꯏꯁꯣꯔꯗꯒꯤ ꯁꯤꯔꯥ ꯐꯪꯂꯕ ꯑꯃ ꯑꯣꯏꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕꯅꯤ ꯑꯗꯨꯒ ꯊꯛꯈꯤꯕ ꯇꯦꯡꯀꯣꯠꯅꯤ ꯑꯗꯨꯒ ꯇꯧꯈꯤꯕ ꯕꯦꯞꯇꯤꯖꯝꯅꯤ ꯃꯔꯝꯗꯤ ꯀꯔꯤ ꯒꯂꯥꯇꯤꯌꯥ 3ꯗ ꯀ꯭ꯔꯣꯁ ꯎ ꯀꯥꯔꯟꯗ ꯌꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯁꯤꯔꯥ ꯐꯪꯂꯕꯁꯤꯡꯅꯤ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯌꯥꯟꯈꯤꯕ ꯑꯗꯨ ꯏꯁꯣꯔꯗꯒꯤ ꯁꯤꯔꯥ ꯐꯪꯂꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯄꯥꯞ ꯄꯨꯕꯤꯕ ꯌꯥꯎ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯄꯥꯞꯀꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯞꯀꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯊꯛꯈꯤꯕ ꯇꯦꯡꯀꯣꯠ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯕꯦꯞꯇꯤꯖꯝ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯋꯥꯕ khara ꯈꯥꯡꯕ ꯂꯟ ꯊꯨꯝ khara ꯃꯥꯡꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯗꯨꯒ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯑꯋꯥꯅꯪ ꯈꯨꯗꯤꯡꯃꯛꯁꯤꯡ ꯊꯥꯖꯕ ꯏꯆꯤꯜ ꯏꯁꯣꯔꯒꯤ ꯈꯨꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯥꯞ ꯑꯣꯏꯅ ꯐꯪꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯏꯐꯕꯁꯤꯡ ꯑꯣꯏꯅ ꯊꯛꯄ ꯇꯦꯡꯀꯣꯠꯅꯤ ꯑꯗꯨꯒ ꯌꯥꯏꯐꯕꯁꯤꯡ ꯑꯣꯏꯅ ꯇꯧꯕ ꯕꯦꯞꯇꯤꯖꯝꯅꯤ ꯑꯋꯥꯅꯪ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯔꯝꯗꯤ ꯀꯔꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯅ ꯆꯤꯡꯊꯛꯇ ꯇꯝꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯤꯡꯅ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯣꯠꯅꯔꯕ ꯑꯃꯁꯨꯡ ꯊꯤꯅ ꯇꯧꯔꯕꯗ ꯍꯔꯥꯎꯖꯧ ꯑꯃꯁꯨꯡ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯖꯧ ꯀꯔꯤ ꯅꯈꯣꯏ ꯌꯥꯏꯐꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯁꯔꯒꯗ ꯅꯈꯣꯏꯒꯤ ꯃꯅꯥ ꯆꯥꯎꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯊꯛꯈꯤꯕ ꯇꯦꯡꯀꯣꯠ ꯑꯃꯁꯨꯡ ꯇꯧꯈꯤꯕ ꯕꯦꯞꯇꯤꯖꯝ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯄꯥꯞꯀꯤ ꯃꯔꯝꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯃ ꯑꯣꯏꯅ ꯊꯛꯀꯗꯧꯔꯤꯕ ꯇꯦꯡꯀꯣꯠ ꯑꯃꯁꯨꯡ ꯇꯧꯒꯗꯧꯔꯤꯕ ꯑꯋꯥꯕꯒꯤ ꯕꯦꯞꯇꯤꯖꯝ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯡꯒꯤꯗꯃꯛ ꯌꯥꯏꯐꯕꯁꯤꯡ ꯑꯣꯏꯅ ꯑꯗꯨꯒ ꯁꯔꯒꯗ ꯃꯅꯥ ꯆꯥꯎꯕ ꯁꯦꯕꯣꯛ ꯑꯃ ꯑꯣꯏꯅ ꯊꯛꯀꯗꯧꯕ
ꯇꯦꯡꯀꯣꯠ ꯑꯃꯁꯨꯡ ꯇꯧꯒꯗꯕ ꯕꯦꯞꯇꯤꯖꯝ ꯑꯗꯨꯅ ꯈꯦꯠꯅꯕꯁꯦ ꯑꯗꯨꯒ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯚꯥꯞ ꯇꯥꯗꯕ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯑꯊꯣꯏꯕ ꯑꯣꯏꯕꯁꯤ ꯀ꯭ꯔꯣꯁꯀꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟꯅ ꯆꯠꯀꯗꯕꯅꯤ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯃꯍꯥꯛ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯁꯤꯍꯥ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯔꯣꯝꯗ ꯆꯪꯉꯒ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯅ ꯈꯟꯕ ꯑꯗꯨꯒꯨꯝꯅ ꯔꯣꯝꯗ ꯆꯪꯉꯒ ꯂꯥꯟ ꯍꯧꯔꯒ ꯃꯥꯅ ꯔꯣꯝꯒꯤ ꯁꯥꯁꯟ ꯑꯗꯨ ꯅꯝꯊꯔꯒ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯒ ꯂꯩꯕ ꯑꯗꯨꯒꯤ ꯃꯥꯏ ꯄꯥꯛꯄꯗꯨ ꯅꯠꯇꯦ ꯏꯍꯥꯟ ꯍꯥꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯁꯤꯍꯥ ꯑꯣꯏꯈꯤꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯀ꯭ꯔꯣꯁꯀꯤ ꯃꯄꯥꯟꯅ ꯑꯋꯥꯕ ꯈꯥꯡꯕꯒꯤ ꯃꯄꯥꯟꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯕꯒꯤ ꯃꯄꯥꯟꯅ ꯑꯗꯨ ꯍꯤꯡꯒꯠꯄꯒꯤ ꯃꯄꯥꯟꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯁꯦꯕꯣꯛꯁꯤꯡꯁꯤꯅ ꯚꯥꯞ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯅꯤꯡꯊꯧ ꯑꯣꯏꯗꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯐꯝ ꯈꯔ ꯄꯥꯏꯍꯧꯕ ꯐꯩ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ verse 42 45 ꯐꯥꯎ ꯇꯝꯕꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯑꯊꯣꯏꯕ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯑꯊꯣꯏꯕꯗꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯎꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯅ ꯑꯔꯥꯟꯕ ꯃꯈꯜꯗ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯗ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜ ꯂꯩꯔꯤꯕꯁꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯊꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯃꯇꯧ ꯇꯝꯕ ꯅꯠꯇꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗꯒꯤ ꯃꯇꯧ ꯇꯝꯃꯦ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯀꯔꯝ ꯍꯥꯏꯅ ꯆꯥꯎꯖꯅꯤꯡꯕ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯊꯣꯏꯕ ꯃꯐꯝ ꯄꯥꯝꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯐꯝ ꯃꯈꯣꯏꯒꯤ ꯈ꯭ꯔꯤꯁ ꯑꯁꯤꯗꯒꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ verse 42 40 ꯐꯥꯎꯗ ꯇꯝꯕ ꯃꯇꯝꯗ ꯖꯦꯟꯇꯥꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡ ꯑꯣꯔ ꯑꯇꯣꯞꯄ ꯖꯥꯠꯀꯤ ꯃꯤꯁꯤꯡꯒꯤ ꯂꯩꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯏ ꯀꯔꯝꯍꯥꯏꯅ ꯉꯥꯛꯑꯦ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯡ ꯑꯗꯨꯕꯨ ꯅꯝꯊꯔꯒ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯏ ꯃꯈꯣꯏꯒꯤ ꯃꯇꯤꯛꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯩ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯩ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯗꯨ verse 43 ꯂꯥꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯅꯈꯣꯏꯒꯤ ꯅꯔꯛꯇꯗꯤ ꯑꯗꯨꯝꯅ ꯑꯣꯏꯔꯣꯏꯗꯕ ꯏꯪꯂꯤꯁꯇꯗꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ ꯋꯥꯍꯩꯅꯤ this must not be so among you should nate sijina SHOULD nate sijina ido MUST ani marakta yamna khene suksoi soidana asise nakhoi gi marakta oiba yaroi suk oiba yaroi maramdi kari taibang pan bana athoi boiba pan bise aduda ikai khumna balai aduda mi sing masak khangna balai aduda pangal lai aduga haiba khudem sing phangna bagi damakta upai amhekte sijine aduga makoina athoiba oiba pawnibadu maru oina makoigi makhad legedoribasing adugi thougal tonanaba amasung seba tonanaba gidamakta maru oina nate adu makoigi makhad lekrabasing adugi mathakta pananaba aduga makoigi makhad lekrabasing adu makoigi matik sijananaba gidamakta aduga hairibase Jisu Kristna atopa taibang pan isor khangdabasing marakta adu chatna boiba targa chatna boiba targa su thajaba amoina magi seboksing asana magi ningthou leibakta lakpa matamda leidabana maram oraga magi ningthou leibak adudadi taibang pan bagi oiba athoibagi pham tanabagi maong amasung athoibadu oirakadobagi maong aduga athoiba oir matungda hingadaba punsi mahing adu aduki mati khene aduna Jisu Kristna harise kare mana nakoi narakta chawning mahak aduna nakoi gi nanai oigani nakoi narakta khwadi makok oining ba mahak adu na pumna tagi minai oigedobani taibang pamna kari chawning ba panna ba matik sijina ba mingchat ki amasung thak tagi masagi phana ba gidama makha da worker ma'am thabak tobe aduga tawriba thabak khudimok singdi maming mana lawna ba gidamakta aigi thagat pa aigi ming aigi phajaba aduga aigi purada aigi wang ba khudimok sing adudane tabang panbagi athoiba oiningi ba khudimok sing aside adu Esorgi ningthole bakde khwadi athoiba oining baduna mayam gi minai khwadi ahan oining baduna mayam gi maning haribase Jisu Christ gi matung in ba athoiba this is greatness according to Jesus Esorgi ningthole bakta oigadoba achouba athoiba oigadoba gi maong adune haribada mahana haikra matung verse 45 today Jisu Christ gi matung ina mahaki ningthole bakta athoiba se kanano haina habido karam haina tawguni haina habido mana utkhra matung aduda verse 45 asida mahan haikra badu mahaki punsidagi mahangna utkane adune verse 45 maram migi machani pa adu phawa masabu thougal tawhanaba lakpa nate adubu thougal tawnaba amasung mayam gi thalokmal oina mahaki thawai thaba lakpane thadab jele now saying Jisu Christ na mafam asida
mahak masamagpu magi sebok singi mangda makha ponba sebari amoina manai oiba kanbi mapu amo oibagi saktam da taklibase utlibase tabang panbada laikraba achouba amasung achou asang singna makhoina oiriba mong asidagi aduki matik tongale aduga nang amasung aina athoiba oining bagi wakhalon aduga Christa masamak asibu aikhoigi mang utliba mong matosiga aduki matik khene karamana haibana verse 45 ta mahakna mi gi machana pai bo yusina asigi mi gi machana pai bo haise Jesu Christ na tabang pan laringi matamda mangon da haisana bagi da maksisina bo haini aduga sigi wise ana wala na kana amata da sisina de aduga haiba mi gi machana pai bo wise Daniel pandu taret tagi lakpa wahini aduga Daniel pandu taret adu da koi hangdo ga yengse verse 9 de Paman sing adu thadriba phauba aina yengduna lerami numit singi ariba aduna phamlami ma ki phirondi ungum na ngaurami maha ki kokti samgi asengba samtugi matau gumlami maha ki phambandi maigi mairi matau gumlami amasung maha ki kangkhong singde chakliba mai gumlami maha ki mangda maigi turen ama tholoktuna chelami lising na mangon thougal tarami lak na mahaki mangda leblami wayen tarami amasung lairik adu hangdoklami machi aduna ngang khiba chauthokpa wangang sing adugi khonjen singi maramda aina matam adu yengduna lerami sa adu hatuna amadi mahaki hakchang manghanduna chakliba mairida langsindru phau aina yenglami lemhoriba sa singiri makhoidagi mapu oibagi matik lauthokre adumoinamak matam kharagidamak makhogi punsi sanghalami ahinga darshan sing aina urami yengumi gi machani pa manba ma atiyagi lechin galonana lagi numit singi aribagi manata lagi aduga makhoina mahaki mangda puraklami verse 14 aduga mangonda mapu oiba matik mangalam sun ningthou leibak pibirami mi pumnamak jati sing amasung atop lon ngang basingna mahapu thougal taunaba mahak na panbadi lomba naidana pale madu mang loroi amasung mahaki ningthou leibak adudi mang tak loroi asigi pictures ni migi masana pagi picture Daniel pandu taret ki pada taragum bem sung taragum mari is the makes in uba pangbase adugi mai pak khuding mana khurum gadoba jati khuding mang makha pon gadoba ningthou singi ningthou amone prabhu singi prabhu ogadoba adugi migi machanupa adugi saktam adune adugi mafam masada Jesu Christ na karam tauna mahaki ningthou leibakta manai amo oibagi punsi hingadono haina haiba matam adu mahak masama adune aduga aihakna haiba hai mak Jesus sizinade adu aribagi matamdagi mahaki matangda mahakna oiba mahaki pangal mahaki wang thoiba mahaki ningthijaba mahaki matik mangal khudingmak sing adu mi masana pa haiba hai asida loimak uthoklabani adugi title adugi minglen adu mangni mang lorokana asida sizinari adu Jesus Christ na hiring is sine haiba mi masana pa asiga tabang mi lu tong chen ba pap se manang amasung ai yengna boy batangade ai khoi di khongya gi uphul adugi marik adugi makha phawbadasu changamnaba yarodaba mi singaktane mam dharba mi gi masanu pa se isorna jati khudima ki mathakta pananaba prabhu singi prabhu oinaba ningthou singi ningthou oinaba aduga akone philippe pandu ani da uba adugumna chindol khuding mangna leiton khuding mangna prabhu ni haina ba kidamakta khandokraba Esorgi machanupa ningthou singi ningthou sung prabhu singi prabhu dune adugi prabhu aduna adugi ningthou aduna adugi mai pak Esorgi machanipa aduna phawda tabang pamba lakpa matamda mahak masabu thawul tohna ba lakuna te aduna sidaris Daniel to the yembo batagadi kari hai zan khudimana magu thougal thogani right mi khudimana magu thougal thogani saradu chingna magu thougal thogani that's a huge picture adu achoba picture mane adu se Jesus Christ na hai se kaino completely totally opposite nete mi masanu pa aduna su mahak masabu thougal thogna ba lakide amron thaibo oibatagadi mahak adu matam tu mipum khudimang na mahaki sebo khudimang na thougal thogal matik charbe Esorne Marandi Jesu Christ ase mahak Esorgi machanupa khakta na mahak Esorne taibang panba sibu same khrabane chai lisingani mahang taibang panba mi oina lakhiba matam adu mahaki khutsem laktane mahang laklibido mahang same ki mi sing marakne mahang laklibido amrom dai boy batagadi Jesu Christ na mi bigi so ongloduna taibang panba lakhiba matam adu taibang panba gi laisem ningthou aduna lakhiba matamne
Taibang Panbagi Asing Ben Ningthou Aduna Mioibagi Saong Lauduna Lakiba Matamne Adugi Oipam Tok Bai Boy Batargdi Ku Kuding Magna Lon Kuding Magna Magi Sibok Taragani Toina Aduga Matabdu Lemba Pharisee Singna Aduga Saduki Singna Aduga Sasaka Oza Singna Ningthou Herodna Pilatna Kuding Magna Kuru Kudakulaga Thougal to the Matik Chabado higher of Christa Mig Mazana Pasi Adu Mark would Thougal to have a mark lucky Maram the Adu Mahang Yana Lak Matam the Maki orchid of a punsi minute High was a sword in Mark Anirexun Lak Matam Adubu high was over Targazu the Sukrista to Asing Miova Amasung Asimum Ishorne Aduga high Adugi Matik Adu the Kenaba Amatalite Kurum the Matic Chaba Shorne Thougal of the Matic Chaba Shorne Adu Adunate Adubuka man Asi Nigmas and a Pasina Thougal Tonaba Amasung Mayamgi Tadokmal Oinaba Market with Havalapa Thajabasa now saying Asineko criticism Asin Nangamasung Aina Nomising Limit Kuding Maki Laktuna Thougal to Riba Amasung Tagat Liver criticism Asi criticism in Nangamusungaina Haptag in mixing the Kautokumaka Hingiba criticism Asi criticism Simakne I couldn't carry Gumbatam the day, Mahaki, high Bamusung Animbato with a giddy, I could get Animba Pam, Imunusing Animba Pam, but when he had a pay and a color. Mahaki, high in kid of a criticism. I see criticism. I couldn't see a room as a papa boy with Targady. Christy gets in band, the totally but Wahayasina. I could Kudingba. Mikupunjas, the Mahaki, Mang, the Kuru, Kuda Kulaga, Prabu, Target, but the Matic up the Nanglihana, Hypam Topomane. Asigi Zagasi, Papa Mapamada, Kurukuda, Kulaga, Maku, Target Pagamus, non Zabagi, Prafnata, Bugluna, Mangon, the Ikoin, a Pisan Kid of Matam Singadamata, Pap Haido with the Matic Java Zagani Siki Zagasi. Hard Migimas on the Bakris issues in a Thougal Tono Black. I do a high, but the Su Christian, why the Katan Harakmagi was in Hinkitabamanate. Mark Punziga could must in hide the boy Batangas from Nahakna. Mark is a books, Tarani Toigi, Kongo Hambiki. Adugi hen a Toyona Chow de Carino. Mayam get Hadomal whenever Maglaki. Now Harbazaga, Harbo Wahai Anisita, Wakal Dominus. I do Harba Wahai Anisita, Makatana Pasan Yangminus. Mark Sebat on a Balakivan. I do Mahakna, Sebato with a Matic Java Mahak Aduna, Sebato no Bugidamaklai. I do Mahakna to good with Sebase. Maran Thajabasa housing, Mansa Home Makai and ministry, Toramba Matamadu, the Anaba Pan give a Sibi Hingat Hankiba, Aduga Kong take a pan, give us a Hankiba, Kudimaxin, Adu Maru and Nate. High Hidamadugima Pan, Mahang, missing Adugi, Pap, Namasung, Papki, Atoma, Nahat Laba, Satan, and Nahat missing Adugi Sebato Kibra, Hoi. Adugi Panam Hamakuki Sebatoki. Man Tangadra Zagadu Mahana Tangi, Kusitum Miamataki Manaka Chang, the Christian Tangi. Eat Arabakanamaki Manaka, Aribol and the Wiki Wyatt and Matumina Tang by Yade, Tangu Kudimuxing no Mangani. Otherwise, Christian as the Adugum among them missing Manaka Changaga, Mahaki couldn't shop with a game upon Makoigi, Anava Pale, Makogi eat up a kakali. Aduga asiba thengba matam da loinamak mangani aduga chamthokriba phawo changba yaro isor khurumba changba yade adu waiba Christ asinadi maki mamang leba asiba hakchang isam sam haiba betagadi mayam ne adu Lazarus ki matang lapo matam da Lazarus bu hinga hale aduga atopam na 9 gi khunda sinana ba gidam da purak laba macha aduda maki asiba hakchang du parga hogatlo aduga ikui dana mahak na nupi man high Talitha Kumi, Makut Asiba Masado Paraga, Makut Paraga Talitha Kumi, Hagana Magna, Singer Kibado. I bought the Matuna Jesu Christian talking about Kudimaxing the Amang Magitavang Actene. I look at Dharmat in the Hina Lake of me, Kanama, throw the Tabak Actene. I do high about Kudimax in Matamatu Lemba Sasragi, Ozasing, Jugi Dharma Chepasing, Aduga. First is in Kuding Maxing Adudagi, Podog Henona saying, but Christa Adunadi. Oibagi Kwaidagi Amotpa, Kwaidagi Amakpa, Kwaidagi Hantaba, Kwaidagi Tukutaba Zaga Aduda, Kumtaraglaga.
makhoi bu kanbi makhoi bu seba taubi adu bhar ba seba sing asidagi khwaidagi athoiba seba adu karai da dogani mangna cross mathak Jesu Krishna seba tona nabai dam glaki badu ma ki hingba punsi adu kim pana to ki ang pathabak sing adu khaktang nanatte maru oina ma ki seba adu mahak masagi thawai mahak masagi punsi ama adu mahak ki mi sing da makte pithokpagi mapana adu mafam masle ko seba tobagi matang da hais no amadagi numita phawba baltin amaga khudeng amaga phadi ama parga chatna mi gi khut hambi ba khong hambi ba aduga mi sing mafam mafam khu ma ki chalaga judagi akoi bidu chalaga galilgi akoi bidu chalaga anaba sing phan bagi seba adu natte si bagi seba ne mahaki punsi adu kathokpagi mapana tawgodo seba ne adu ka kanano sise khwaidagi sengba Esorgi amak tangai machana pa ningthou Singh ningthou Prabhu Singh Prabhu pap khangdeba amasung pap chendeba aduga mana seba tawgodri besina kanagi damak papi Esorgi yegnaba mangona tin setkedar mi singa dagidama mahakpu phugudar mi singa dagidama mahakpu yengthireba mi singa dagidama aduga mangondagi hena chawjaningba mi sing adugidamak mahakna sigida hemsan haiba ubtagadi nang amasung aigidama mahakna seba tawgodoribase mahakkidamakta matam pumbada thogol tarok leba mi singi natte tada basile nause Esorgi wahaina tambiba adugumna dharma chenba mi sing afaba thabak tawba mi singidamakta mi atopa amana sibibase oithokpa amane romi padu manga right adabu dharma chendaba amasung pap chenba singidamakta sibinaba kanamta thokla oi adu bakhoina pap chelingi makta akhoi Esorgi yekna boringi matam aduda mahaki waya thang thugaringi matam aduda haiba Kristasna mahaki punsi adu nang amasung aigidamakta kathokpibagi mapana pap chenba amakpa amotpa norokta thadaba matamda khusem khudimakna haraugadawa kandibada matik chadaba aduga amang sangda leiba hannadudagi su hena thak nemlaba nang amasung aibu kanbinabagidamagta haiba Kristasina cross mathakta sibigadoin thada bijil nausing nang amasung aibu thougal tonanabagidamagta kauriba aikhogi Prabhu se aikhoina pap chelingi maktada aikhoina Esorgi yeknaba oringi maktada nang amasung aibu kanbinabagidamagta magi thawai thabikhiba Prabhu adubu seba tonanabagidamagta kaubibane nang amasung aina haib innanabagidamagta kaubiriba Kristase aikhoibu norokta langthabada amasung hunthabada matik charaba adubu magi papki maramgidamakta nataba adubu nang amasung aigi papki maramgidamakta mapagi asabu tengo thaktuna awabagi ipak aduda baptize tokhiba Krista adugi haib innanabagidamagta magi yathang innanabagidamagta nang amasung aibu kaubiribase haiba Kristasina mahaki punsi adu mahaki thougal matau se mahak masabu mahak mangona thajarakado mi sing nang amasung aigidamakta harabo ena amasung magi mapai Esorgi matik manga adugidamakta ne mahakna seba tauba matau se magi seba tauba khutau se aduna kaina no mahakna tawdriba seba se sibagi mapala karaida cross mathakta karam haina phi amata thongtana dakpham ngakta ngaidana ikhengna thanduna adugi su mathakta taiba nangam sung aigi pap maram oraga aikona lomuna da matam adu phawda thakpa loroi da Esorgi asawba khudingmak sing adu mangon thajarkadaba mipum khudingmak sing adu mi ama khatangi nate mi khudingmak sing adugi pap ki dandi amasung Esorgi asawba adu pung ahumda mapung phana loinamak amata khakna thakpagi mapala mahaki punsi asengba punsi adu sengdeba nang amasung aigidamakta kathokpibagi mapana seba tobinaba mahak laki adu magi seba matau du hena mayek senge Jesu Krishna mafam se kramana ma seba hoi ma sibagi mapana togani
adu mahang sige dorbido icham cham de sige do amanate karmane sige ni mahak mayam gi thadok mal oina mayam gi thadok mal oina as a ransom for many Jesu Christ na chai Jesu Christ gi matam da sikhiba mipum khuding maki masi adu Christ na siri masi se gi yam na kene Jesu Christ na siba nu mita siri huran ba ani adu gi masi ga Jesu Christ na siba masi se gi yam na kene or amaram da har oiba tar ga di Jesu Christ ki matung ni sir kadru ma gi se boxing adu ga hojik phau bu Christ gi maram gi da ma ga siri ba missing asiga Jesu Christ na sigi masi adu ga yam na kene is very distinctive Jesu Christ adu martyr amon sikhi banate adu mahag na sikhi masi adu thadok mal loina kana gi da mangon thajar ka da mipum khuding mak ki da ma adu ni mafam se season e bo hai mayam hai na hai is loina makinate taibang pan like mi loina makinate adu mangon thajar ka da missing adugi karma missing mangon thajar ka da missing se pap chen missing pap to sing Esorgi yekna sing pap ko pi mathau da ba missing hard missing adugi da now mafam se season e bo hai thadok mal hai ba wa hai ase karma maong season ba hai bo ipatar ga de Jesu Christ na laringi matamadu da asigi mamal ase lan passing adubu handok na bagida magta mamal pira kanda mamal ma hai gani adugi mamal do pira matamadu khakna lan passing adu puthorak pa yagani adugi di minai sing leibagi matang minai sing handok pagi matang adugo mafam asida thadok mal hana season ba sina uli badu de kaina hai boy ba tar gadi handok kadori ba mi masa aduda mahaki thadok mal adu pina bagi maranju leite maramju leite aduga masana pija pujunga moi aduna atopa amana laaga magi mamal adu pi mathau tagani now asigi why asina higher say not only minai oiba naithang oiba adudagi or lanpham or pagi mamal adudagi pibagi mapalna handokpa adugi thadok mal oraga thadok mal piraga thadok adugi idea do khatang nate adubu thadok mal piraga thadok kodoriba missing masamak to masagi thadok mal adu piba ngam da missing ne amaram dai boy batagadi Jesu Christ na sikhiba du thadok mal oine ne aduga mahakna thadok mal oine sikhiba adu masagi thadok mal piba ngamdraba mahaki missing idamak ne adugi mamal du chapchana pibagi mapana aduga high ba theology gi tambibagi matung innade English adi penal substitutionary atonement hana hai adu maiti lo ne sumai hagani mahut sinduna mamal piba handok piba mahut sinduna mamal piba handok piba aduga high adu mang Jesus Christ mafam asida tawrise kari mahaki missing a sigado mafam adudane mahang sigado bese mahaki missing a lep kador mafam adudane mahang lep kador bese aduga mahaki missing a khang da awa anang dune mahang khang kador bese aduga mahaki missing a pigi da mamal adune mahang pigi kador bese amoron dai boy batagri Jesus Christ is a listing gi mahang cross ma da sikhi matam aduda mahang sikhi ba adu mahaki missing gi damak mahaki missing gi mafam da mahaki missing gi mahutane the kind of death Jesus died was for his people, in the place of his people, and instead of his people. Maki missing idama, maki missing imapamda, other maki missing imod. Now, I do high but tambi say, ya, the missing amasung around but tambi banana sandok missing, yamle, I do high but couldn't moxing, Esorgi why matuni young matam daddy. I do chin tibusing. I do makogi tambi sing the loin moxoy, amasung lale. Maroon asigi matanga Bible na mayik sing na tambi Jesu Christ na sikhi masi adu mahaki missing a sibang am da mapam ne adu bi sordi aseng mane amasung dharma chen mane aduga kare kanada Jesu Christ na pigi derba mamal se kanada no pigi derba thadok mal se saitan nate adu isor mapa isor ne kar mane khoi khangi mayron pandu ani pa tara tret pa ba matam da kare ha isor na khoi mayai da horiba uhei se chagano asi chaba numi adun nakhoi sigane adu Ezekiel padu taraga ni pan pandu taraga ni pan pada mari da kari hai thawai khudimok ai ni pap taw thawai khudimok sigane adu khoi pap ki thadok mal ti mathau dar mapa isor adu dani mamni mapa isor na
mahaki yathang adu pi aduga mahaki mapa Esorna haikraba aduna Ezekiel 18 da thawai khudimang mahaki ni aduga pap da thawai khudimang sing soidena sigani maram asina nang amasung aina tawba pap khudimang sing do Esorgi mayok tane Esorgi mamang tane karam Esor aseng ba dharma chen amasung achumba aseng Esor obena maram orakanda pap amasung papi amataga mahaka saruk phangba yade mahak leiba mafam aseng boy bana maram oraga mahak ki manak laklo khudimos na mahak kum na seng badu Esorgi yathang mahak ke demand ne mahak dharma chen Esor oy bana maram oraga pap amasung papi sing butugu chai thagre se masing taret pad taraga mathoi aduga pap khatana te man tuku chari se amasung pap se masing adugi mathak su mahak ki asaw bole aduga achum Esor oy bana maram oraga pap sing adugi price it soidena pigani mamal soidena pide ber aduga rumi pundu ahunda kare hai pap ke to mandi sibani aduga haiba polna haiba waido Ezekiel taragani pan pada Marias the Esorna han hai krabo ayamani aduga haiba achumba sakon Bible tongan tongan mafam dagi loina mak phangi amaram haiba ba taragadi thagane se masing yankai ma the Peter na ma ki puning homgi प्रार्थना to matam da kari hai mahakna tuminari do Bathsheba ne aduga ma ki pap kupsin bagi da makta mahakna Bathsheba gi nupa do Uriah do lanpham da tharaga hatokhrine amaram dai boy batagadi mana taru pap to Uriah dane aduga Bathsheba dane aduga David in Psalm 51 da ma ki pap aduga ki prathna da tarok matam da kari hai nahang nangon da aduga nangon khaktang da aihagna pap langsin kre to you and against only you have I committed this sin aduga thagade se masing maudra aduga chama kunthra da par yeng boy batagadi nang masong nen taru pap khudi masing Esorgi mamang dine Esorna loine mak phangi Esorna loine mak hisab na pakala poi batagadi Psalm 130 ma ki mang lepagam gado kana mat leite aduga hai batam bi se ko thagad jasai pan byangkhai hum do ko hoji pakraba jaga adu desne ai hoi khudi ma kangau no kraba yaw singak tene magi thopu chana kraba singak ne jasai yankhai hum do padu taru 53:6 adu bi bungo mahang ai khoi ayol ran khudi mak sing adu mathak ta thangat ke aduga hai ba jam ningthis ba mong Zechariah pantu ahumgi pada amadagi na manga adu khoi uba phung na Zechariah se ari ba walap na bagi logi da Malaki gi mamang level larga dune adu Zechariah pantu ahumgi pada amadagi na manga adu da mafam asida Aaron gi matang dane amadagi na manga phau da Jehovah gi dur adu gi mang na purohit len Joshua na lepliba amasung Joshua gi matang Aaron gi matang da ngak pigane purohit len Joshua na lepliba amasung mahak ye thang bada mahak pu thingna ba Satan na lepliba adu mahak na ingon da uhanki Jehovah na Satan da haiki he Satan Jehovah na nahak pu chaire Jerusalem bu khandokraba Jehovah magna nahak pu chaire masi mai dagi chatoklaba maigum natra Joshua na amot pa phiron sing selaga sargadut adugi mamang na leplame adudagi mahak na khumduna maki mamang da lepliba makhoi adu da haiki mangon da amot pa phiron sing adu lauthoku aduga mangon da mahak na mangon da haiki yengu aina nangon da nahaki ayol aran lauthoklabani amasung aina naku aseng ba phiron sing hongbigani aduga aina haiki makhoi na mahaki makok ta aseng ba kok yet pisanu maram aduna makhoi na mahaki makok ta aseng ba kok yet piki amasung maku phiron sing set piki aduga Jehovah gi dud aduna manakta leplame maham se ko uba phangle se pap chen ba Joshua adugi mahutta ma ki phataba phirol adu lotholaga dharma chen da phirol adu lotholaga dharma chen phirol adu matokar mana Joshua adu da Esorna sarga du singi mang du Satan gi mang da Joshua se sin bikhiba gi han haibudre asigi manaba jagam ningsing bra thag ani suba Korinthia pan manga pa kun kuma toy adu yodring mang Bible the mayek sing Esorna papi sing aduna makoi pa ko pina bagi da mak thadok mal piraga papi adubu ningtha taman bi sing mayek sing uba phangi yana hambade Esorna Genesis pandup anida mahon pandup anida hai do chabna mi de sigini hai hai kre adubu adam if na hai chare pandup ahum gi pada kun ma thade yeng boy batar makoi si adu makoi gi mota sa ma hali Esorna adu gi mapana ne makoi na saun ge phizol set pa phangba adu gi matung da amung mahon adum park pa matam da mahon pandup kun gi hoi pada tara ko hum doi da Esorna Isaac na bagi mak Abraham hai pa matam da Moriah gi ching de pukhulaga kat pa matam da
ꯀꯠꯅꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯏ ꯏꯁꯣꯔꯅ ꯑꯥꯏꯖꯥꯛꯀꯤ ꯃꯍꯨꯠꯇ ꯌꯥꯎ ꯑꯃ ꯄꯤꯕꯤꯈꯤ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯊꯔꯛꯄ ꯃꯇꯝꯗꯁꯨ ꯈꯣꯡꯁꯥꯟꯕ ꯄꯥꯔꯛꯄ ꯃꯇꯝꯗ ꯈꯣꯡꯁꯥꯟꯕ ꯄꯟꯗꯨꯞ 12ꯗ ꯏꯁꯣꯔꯅ ꯏꯔꯣꯏꯂꯣꯏꯕ 10 ꯁꯨꯕ ꯂꯥꯏꯆꯠ ꯑꯗꯨ ꯏꯖꯤꯞꯇ ꯊꯣꯛꯍꯟꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯆꯥ ꯁꯤꯒꯗꯧꯕꯒꯤ ꯂꯥꯏꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯧꯕ ꯃꯇꯝꯗ ꯑꯗꯨ ꯊꯣꯛꯑꯝꯗꯥꯏꯗ ꯀꯔꯤ ꯍꯥꯏ ꯌꯥꯎ ꯑꯃ ꯍꯥꯠꯂꯒ ꯑꯗꯨꯒꯤ ꯏ ꯑꯗꯨ ꯊꯣꯡꯕꯥꯗ ꯑꯃꯁꯨꯡ ꯊꯣꯡꯕꯥꯗ ꯇꯩꯒꯗꯧꯅꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯣꯛꯆꯕ ꯃꯆꯥꯁꯤꯡꯗꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯗꯨ 이한 하나 ꯄꯣꯛꯄ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯌꯥꯎꯁꯤꯡꯗꯣ ꯍꯥꯠꯂꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯏꯗꯨ ꯊꯣꯡꯕꯥꯗꯨꯗ ꯇꯩ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯤꯕꯒꯤ ꯊꯋꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯏ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯂꯥꯟꯊꯣꯛꯑꯒ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨꯃꯛꯇꯗꯅꯦ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯥꯛꯈꯥꯡ ꯆꯥꯈꯤꯕꯗꯣ Exodus 12 ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯧꯁꯤꯗ ꯋꯥꯌꯦ ꯊꯪꯕꯤꯔꯛꯄ ꯃꯇꯝꯗ ꯂꯦꯚꯤꯇꯤꯀꯁ ꯄꯟꯗꯨꯞ ꯑꯃꯗꯒꯤ ꯄꯟꯗꯨꯞ 30 ꯄꯥꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯟꯅꯕ ꯏꯔꯥꯠꯄꯣꯠꯀꯤ ꯃꯇꯥꯡꯗ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯀꯠꯀꯗꯧꯕ ꯏꯔꯥꯠꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯄꯥꯞꯀꯤ ꯃꯍꯨꯠꯇ ꯀꯠꯀꯗꯧꯕ ꯏꯔꯥꯠꯄꯣꯠ ꯉꯥꯛꯇꯅꯦ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯌꯣꯜ ꯑꯔꯥꯟꯒꯤ ꯏꯔꯥꯠꯄꯣꯠ ꯀꯠꯀꯗꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯎ ꯑꯃ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯄꯨꯔꯣꯍꯤꯠ ꯂꯦꯟ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯝꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯥꯞ ꯑꯗꯨ ꯃꯉꯣꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯥꯎꯗꯣ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯤ ꯏ ꯑꯗꯨ ꯃꯤꯅꯨꯡꯁꯤꯒꯤ ꯐꯝꯄꯥꯛꯇ ꯆꯥꯏꯕ ꯃꯇꯝꯗ ꯄꯥꯞ ꯀꯣꯛꯄꯤꯒꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯁꯤ ꯊꯥꯗꯣꯛꯏꯁꯦ ꯀꯅꯥꯅꯣ ꯇꯁꯦꯡꯅ ꯄꯥꯞ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯍꯥꯠꯂꯤꯁꯤꯅ ꯀꯅꯥ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯂꯥꯟꯗꯕ ꯌꯥꯎꯁꯤꯡ ꯑꯃꯁꯨꯡ ꯁꯥꯁꯤꯡ ꯑꯃꯁꯨꯡ ꯍꯥꯃꯦꯡꯁꯤꯡ ꯁꯤꯅꯁꯨꯡ ꯍꯥꯏꯔꯤꯕ ꯄꯤꯛꯆꯔꯁꯦ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯗ ꯃꯌꯦꯛꯁꯤꯡꯅ ꯎꯔꯕ ꯐꯪꯕꯁꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯎꯠꯂꯤꯕꯁꯤꯁꯨ ꯃꯔꯝꯗꯤ ꯖꯣꯍꯥꯟꯅ ꯀꯔꯤ ꯌꯦꯡꯉꯨ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯥꯞ ꯄꯨꯕꯤꯕ ꯑꯗꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯔꯤꯕꯁꯤ ꯃꯌꯥꯝꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯃꯍꯥꯛ ꯊꯋꯥꯏ ꯊꯥꯕ ꯂꯥꯛꯄꯅꯤ ꯊꯥꯗꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨꯅꯤ ꯐꯣꯟ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥ 5ꯒꯤ ꯄꯗ 19ꯗ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯄꯥꯞ ꯈꯪꯗꯕ ꯃꯍꯥꯛꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯒꯗꯕ ꯈꯨꯗꯤꯡꯃꯛꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯄꯥꯞ ꯑꯣꯏꯍꯜꯂꯦ For he made him who knew no sin to be sin for us so that we might become the righteousness of God in him aduna anisuba Korinthia 5:13ꯗ ꯍꯥꯏꯔꯤꯗꯣ ꯊꯥꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕ ꯃꯇꯧꯕꯤ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯊꯥꯖꯔꯛꯀꯗꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯅ ꯊꯥꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯗ ꯃꯌꯦꯛꯁꯤꯡꯅ ꯎꯠꯂꯤꯕꯁꯦ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯂꯣꯏꯕꯤꯈ꯭ꯔꯕ ꯑꯔꯥꯟ ꯈꯨꯔꯨꯝꯒꯤ ꯊꯕꯛ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥꯐꯥꯎꯒꯤ ꯃꯄꯥꯟꯅ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯥꯞ ꯆꯦꯟꯕꯁꯤꯡꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞꯈꯤ ꯑꯇꯣꯝꯃꯜ ꯑꯗꯨ ꯁꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯃꯒꯨꯟ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯕꯨ ꯋꯥꯌꯦꯟꯕꯤꯒꯗꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯗꯧꯕ ꯃꯤꯁꯤꯡꯅꯤ ꯅꯣꯔꯣꯛ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯣꯔꯣꯛ ꯇꯝꯅ ꯆꯠꯂꯝꯂꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯣꯔꯣꯛ ꯇꯝꯅ ꯆꯠꯂꯒ ꯅꯣꯔꯣꯛꯇ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕ ꯃꯇꯝꯗ ꯁꯔꯒꯗꯨꯠꯁꯤꯡ ꯑꯗꯨꯒ ꯈꯨꯠꯁꯦꯝ ꯈꯨꯗꯤꯡꯃꯛꯅ ꯅꯣꯔꯣꯛꯀꯤ ꯐꯤꯕꯥꯟꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯦꯞꯂꯒ ꯈꯨꯕꯥꯛ ꯐꯨꯔꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤꯅ ꯂꯥꯛꯂꯒ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯍꯤꯡꯐꯝ ꯊꯣꯛꯄ ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯍꯥꯛꯅ ꯍꯤꯡꯉꯤ ꯑꯩꯈꯣꯏꯅꯗꯤ ꯍꯤꯡꯗꯦ ꯊꯨꯒꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯊꯥꯖꯔꯛꯀꯗꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯍꯥꯛꯅ ꯍꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯒꯗꯧꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯥꯡꯒꯗꯧꯕ ꯑꯋꯥꯕ ꯑꯩꯈꯣꯏꯅ ꯊꯛꯀꯗꯧꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯒꯤ ꯇꯦꯡꯒꯣꯜ ꯑꯗꯨ ꯈ꯭ꯔꯤꯁꯇꯅ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯊꯛꯄꯤꯈꯤ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯑꯗꯨꯒ 3ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯍꯤꯡꯒꯠꯂꯦ ꯃꯇꯧ ꯑꯗꯨꯒꯨꯝꯅꯅꯤ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯩꯅꯥꯅ ꯊꯟꯕ ꯁꯤꯔꯥꯞꯅ ꯊꯟꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕꯅ ꯊꯟꯕ ꯃꯁꯤ ꯑꯗꯨ ꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯕꯤꯈꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯊꯥꯖꯕꯁꯤꯡ ꯑꯣꯏꯕ ꯐꯪꯂꯤꯕꯁꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯁꯤꯡꯂꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯐꯪꯂꯤꯕꯁꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛ ꯐꯪꯕꯁꯤꯡ ꯑꯣꯏꯃꯤꯟꯅꯔꯤꯕꯁꯦ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯃꯜ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯕꯤꯈꯤꯕꯒꯤ ꯃꯄꯥꯟꯅꯤ ꯑꯩꯈꯣꯏꯅ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯣꯜ ꯑꯃ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯕꯥ ꯑꯃ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯪꯖꯔꯦ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯜ
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯏꯁꯣꯔ ꯈꯪꯗꯕ ꯃꯔꯨꯞꯁꯤꯡ ꯌꯥꯎꯔꯦ ꯅꯍꯥꯛꯅ ꯉꯁꯤꯕꯨ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔ ꯑꯁꯤ ꯅꯍꯥꯛ ꯊꯦꯡꯅꯔꯛꯈ꯭ꯔꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯔꯒꯒꯤ ꯐꯝꯕꯥꯜ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯈꯥꯡꯒꯗꯕ ꯑꯋꯥ ꯑꯅꯥ ꯑꯗꯨ ꯈꯥꯡꯂꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯏꯁꯣꯔ ꯅꯍꯥꯛꯅ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ ngasi phawda aduga ai adugi hena chawu hangde asi isor sana ke isor oring dabra oithoi karigum na ki pap ki pungning hogna Jesu Christ na hang ngasi ki numita lak poi batar kade mahag na ki isor oi boy thoi na mahak pu thaja boy batar kade na ki pap amasung pap ki atomal khuding mak sing aduga lonena pap ki pangal du mai thiba pi ba mong da mahag na sibi khraba aran kum gi thabak to bi khraba du nangon achum boy gani no thada bijil naw sing Christian mafam sada ma ki punsi du thadok pagi mapana thadok mal oiduna ai khoi bu amasung ai bu pap chen ba ai bu sibada matik char ba ai bu seba to bi ba asida ma ki nollukpa amasung seba o to bu gi punsi du makes na utpi basna ai mon di am challenge to we na khoi to do bra Christ gi manai mo bi punsi sina nangon di na khoi di challenge to do bra amaron da hai boy ba tar ga di ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯃꯁꯨꯡ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯅꯤꯡꯕꯒꯤ ꯆꯥꯡ ꯑꯁꯤꯗꯒꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯅꯤꯡꯕ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯦ Christ died more willingly for us and in our place than we are willing to suffer for him and our fellow brethren. This should challenge us. Adu ngasing numda karigumba aikhoigi marakta kanagumba amma hektan nahak na satang nungai chana bagi wakal adum khalaga leiba aduga singlup asida amasung singlup ki mapanda isor ningthou leibak chawkhona bagi thabak aduda machet ama phawa contribute ning bagi wakal machet ama leitaba apaba wapau machet ama sanong ning bagi wakal leitaba sebok sing bagi wakal machet ama leitaba adu tawna bagi damakta awaba machet ama phawa khangning daba aduga singlup asida pigraba daita khuding mak singlup ki thajaba yaba wan thok leiba mioi ama oining bagi apamba adu kanti hobog lona awa khang bagal lona hona daba sing aikhogi marakta leiba oiba taragade I could not pick up Christagi apava. Mahaki manai ama oibagi punsi asina nangai bunga sigi numita pukning hongan gato bazagama. This goodness of Christ must drive you and I to repentance. I koi ming, I koi nungaiba, I koi harau badu katang thiba. Maram the karida magun hai boy batagadi. Taseng ba thajaba. Jesu Christ na tobi kraba thabak adu mayek sina khangbagi mapal na khanglaba thajaba khuding mak sing aduna de Esorgi matik mangal gi damak amasung otopa thajaba bichil naw singi phana bagi damakta soidana thougal tawgani adubu asidene mingdagi oba Christian ge khenare mingdagi oba Christian sing aduna de thougal tawdo mafam sing dagi chen gani thougal tawba yaba jaga sing dagi chen na hot na gani excuses mayam pisan gani adu harba khuding mak sing pungning hongba amata leitana Hayak boy but actually atopa akumadun layamani tawdana bagi maram. Adu kariguma thougal tawbagi tanza the soidan tawhoki ba mo oiba taragasu. Adu mayam unana ba. Mayam dagi thagat pi phangna ba. Mingchat phangna bagi damak. Atopagi phangna bagi damak to oiroi. Adu masagi ming phangna bagi damak thabak tawbasing oine. Adu hai ba jaga asida ming dagi oiba Christian ga. Adu ga aseng ba Christian ga khena bado asine. Adu Jesu Christ na I could thadok mo una sibi ki punsi sigma pa nangam sungai ngona tambiri se karino kaino mo sa Jesu Christ na manai mo oibagi punsi se nangam sungai ngona sigino mita tambiri base thougal tawgi khwai dagi wang ba khwai dagi chaw ba khwai dagi matik leba pandam madune Christian nangam sungai gi mang adu sebok tara gani thoi sigi mangda mahangna utli base asine I could tambiri base ngasino asige jaga se and here's my application from this. Jisuna maram oiraga nahakna nollukpa amasung manai oibagi punsi adu oithokpa. Humility and servanthood are made possible for you because of Jesus. Jesu Christ maram oiraga
มันเด็กไอ้คนมีสิ่งมีนายคนนี้เป็นมีสิ่งไอ้คนมีสิ่งมาฆ่าคนนี้เป็นมีสิ่ง authority กิมาฆ่าเลยยิ่งเป็นมีสิ่งสิ่งลูกกิมาฆ่าแค่คนนี้เป็นมีสิ่งสิ่งลูกกิลุจิงบักกิมาฆ่าแค่คนนี้เป็นมีสิ่งเนี่ยอะดูก็ได้แต่พี่นะครับมีสิ่งมาฆ่าคนนี้เป็นมีสิ่งเนี่ยไอ้คนกิทอกไปอิชานันทอกไปหิงเป็นมีสิ่ง right ไอ้คนเชบาแค่ตอนนั้นเป็นมีเนี่ยแต่คนการนับกันเดี๋ยวพังเดี๋ยวโอยไปตายกันดิไอ้คนมิงแค่พังโอยเดี๋ยวโอยไปตายกันดิพริกเอาตัวกิเซลส์นี่เป็นมีสิ่งนัดเตะคนแล้วปิดทอกไปตัวกิโลชั่นมันเห็นนะปามเป็นมีสิ่งเนี่ยคนadubu Jisu Krista na tau kraba mahak na pi kraba thadok mal asigi mapala nangamasung aina nollukpa gi punsida aduga manai amo oibagi punsida da hingba oithok it is made possible this is good news for us aikoi napal tau ba missing aikoi napal loi mo le aikoi ngakkan ba missing ni hoi aduga ngasi numit aduga missing aikoi marka so adum leng mani pukchel chau do ba aduga Esorgi thougal gi mata ke wakhal tau do ba hoi adu fattaba paw mane adu pungning honggodo jaga mane adu mafam asigi jaga asane pibiru apa paw dudi Jisuna maram oiraga aikoi pungning hongboi thoi Jisuna maram oiraga aikoi mahak makna pawniba manai amo oibagi punsi mahak makna pawniba mahak ningthou leibakta athoiba oibagi punsi mayamgi mamang oigidobaduna maning oigidobagi punsi mayamgi makok oiningbaduna khwaidagi maning amasung minai oigidobagi punsi aikoi ni hiningdabado Kristagi mapal aikoi ni hingba oithoi mamni karigi damakno mamni mahakna aikoi gi napal gi pa liksin bagi pa chauthok bagi pa thougal tawning bagi pa thougal dagi chening bagi pa seba tawning bagi pa makha poring bagi pa hai pa khuding mak singa dagi aikoi bu ning kha tamhan bina bagi damakta mahak na sibi kibane aduga mahak ni hingati kibane adu khaktang sunate aikoi bu ning kha tamhan ba khaktang nate mahak na sibi kibadu aikoi gi pap khuding mak ti kokpina bagi damakta sune aduga mahakna aikhoina piba ngamdraba thadok maladu mahakna piraga aikhogi paptagi aikhogi pap pangaldagi papki atomandagi aduga nomantraga nomani mahakna lak matamda papki mamu odudagi aikhoibu mahakna kanbinabagi damakna mahakna sikhribudu Adu bisil na sing nangamasung ay pap masung ay arna siram edu Krista gi mapana ay koi hinghan bire mahak gi mapana hinglaban maram orakanda ay koi ano thamoi pale ibungo mahakna ano punsi pinabire ano khutse moi hen bire adu ga mahak gi thawai sing bai thabak subi gi mapana ay koi na pap khuding maksing yet liba pap khuding maksing Krista na pam liba manai oibagi punsi se hingba matana yet liba pap khuding maksing adu gi ningkha tamhan gadoba atambadu oithoe mahak gi thougal mahak gi pangal mahaki igi pangal gi mapala mahaki ngakpi hebagi pangal du gi mapala mamdi mahak na aikoi gi pap ta ki ningkha tamhan bire adu flip be apandu amma pata taruk ta kari hai aikoi ne Krista bu kanbi mapum sung prabhu ne thajakraba maram na hai be isor du mang na mapa masana pam sung thawai seng ba makoi pangal khudimak sung adu golena aikoi nung na thabak subi adu flip be apandu amma pata taruk ta kari hai nakhoigi nung da aphaba thabak subi ba haukraba ibungo mahak na Krista gi numit adu yaudriba phawba hairiba adu mapung phahan bigene ubra oithoe manai amo oibagi punsi de hingba Esorgi thougal Krista gi isigi mapala adu hairiba so oithoe karmaina hairiba no maram di aikoi gi punsi de su maroi aikoi gi punsi da kaya yengda oiba tatara su mafam masada verse 35 lagi ba jebedegi masanu pani Jacob amasung John kaya mo ko hangido makoy maphamne chawjening mi sigado napal na pik than mi ne adibu Jesu Christ here kra matong Mark atopa wapos na amana sumana ninghisa Mark pandu tarapa de kuntra mathoi kuntra mangaga phondok piba pandu sorry pakhonchaba sangi thabak pandu taragani thoi ani gi marak asida jebedi gi masana pa Jacob ta Esorgi thabak amasung thaujana thabak kar suiduna something has happened to him aduna kada Jesu Christ gi sebok singi marak tagi ihan hanba martyr ne Jacob se manga kaaga Herod Agripana pakhonchaba singi thabak pandu taragani thoi pada ammadagina ani phawdu paab matamda manga kaaga hanki James nangi yentraga oi phaman biu khwaidagi chawjagi hain haibaduna sebok singi mamang thagane mahana sikribadu ubra and then John 1 John chapter 3 da yengse kai no mana pam sebok tara kadu ka sum mathau ta bajana te mangon do ai ni chawning se ai ni wangning se ai ni thaganing se right adugi John saugan ba John tension yamna kagan ba John masaki da khan ba Johan aduna 1 John chapter 3
ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯕꯅꯣ verse 16ꯗ ꯀꯔꯤ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯠꯊꯣꯛꯄꯤꯕ ꯃꯔꯝꯅ ꯁꯤ ꯀꯥꯎꯗꯦ verse 45 ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯊꯕꯛ ꯁꯨꯕꯤꯕꯒꯤ ꯃꯄꯥꯟ ꯊꯧꯖꯥꯜꯅ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯑꯐꯕ ꯊꯕꯛ ꯍꯧꯕꯤꯕꯗꯣ ꯃꯄꯨꯡ ꯐꯥꯍꯟꯕꯗꯨꯅ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯠꯊꯣꯛꯄꯤꯕ ꯃꯔꯝꯅ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯐꯝ ꯊꯣꯛꯏ ꯎꯕ꯭ꯔꯁꯤꯗ masagi thawai kanjana bohonaramba masana wangaga dum lejaningamba johando adunane haise aikoi atope chilnaw singe mak thawai ka thokpam toy krishna aikoi da mak thawai ka thokpa dugum aduga haiba nupa sima so krishna gi maram gi da mak awaba khang ba khang naga but most loi thagi binu bane Esorgi thougal Jacob amasung Johan hongan biki aduga haiba Jacob amasung Johan bu hongdok pikhiba Esorgi thougal adu nang amasung angon da sulai marang kaina Jesu Christ gi mapal haiba Esorgi thougal duna Jacob amasung Johan bu hongdok han ki bangam boi ba targadi adugi chap manaba thougal aduna nang amasung ai bu hongdok pigani Thajabasa now say, nag napol do mira. Nasing no. Nag nollukpa hita mira. Nag adikpa mira. Nagi lanthum amasung nagi loksing amasung nagi matam yam likpa mira na. Apa wapaw gi thougal gi damata kaya kathokning deba mira. Ato Thajabasa now singi Panab Gidamakta Awaba Kang Maglunana Makoi Gidamakta Sebata Wudu Kaya Toning the Mira Kudong Chada sing the Kudong Chaba Loraga Toggle Todanaba Honaba Mid and Haglang Sinimita Nahak Nasagi Tagat Papangado Mapamamasung Matamadu Katang Nahak missing is Sebata with Mid and Hanga Sinimita Nak Kalak Pamira Nak Atan Mamira Matam Pasmasin Atan mada pisilaga matam yaithokpagi punsidum hingaleb or worst atan mana maram oraga thajaba yaba krishna magi punsi hingdaba mina haklang signumita nahak nasa kita khanba mira oining boysano kariguma nang amasung ai nang asigimeda Jesu Christa da pungning hongduna mangonda changjarak poiba taragadi Mahakna nang amasung aibu hongdok piba ngame hongdok pigane marni mahana adugi da morisibik aduga Thajabasa now sing aikona toba thougal macha khara aikona kathokpa sel khara aikona kaithokpa matam khara aduna maram orakan aikoi imung sijina ba kona hodaba matang khara aduga atopa Thajabasa now singi nuainabagi damakta ai phanayam pothaning boy betar pothadana chatlakanda Bible paminaba or apaba sandokpa chatpa or phanayam tuming boy betar Thajabasa now amad na kolta kona maram orakanda engage orakanda wari sanaraga prathana to singlup ki damakta mangkraba thawagi damakta aduga mangkraba thawai sing adu kanbinabagi apaba wapa sandoknabagi damakta tongan khwaidagi achinba matam adu matam kaitholaga sijina matam paisa kaithokpa matam hospitality tawba matam da paisa sijina ki piduna maram orakan asom da kya sijina ba kona hawda matam hiram khuding mak sing ado Jisuna maram oraga ekhoi tawba ngam ngaktani aduna adugi thougal sing da tawrahana ekhoi chawthonga maram kari amat laite maram di ekhoi na tawkhra ekhoi gi amang ba khara ekhoi gi awa ba khara ekhoi gi khudong cha da ba khara mayong ba khuding mak sing asiga Jesu Christ na mahak masama ko ekhoi thadok mal oina kathokna seba tawna ba lakpi ki ba adugi standard gi yang matam da ekhoi gi thougal asi khari sunate ekhoi chawthok amata laite aduna koi chawthokum adu chawthop oiba targadi Christ da khatang chawthokse maram di Christ gi mapan khudum sing ai khona tawjaba ngamane awawas no khang mangamane paisa do pithok pangamane adu ga sengau hangdok pangamane Esorgi mi sing ma amasung singlup ki damakta amasung seba gi damakta right Christ gi mapalane aduna Esorgi thawjana to honbira afaba thaba khudimak sing asida Thajabasa na khoi tawse mi sing gi thar pi phangdaba oiba targasu atoba Thajabasa inausung mateng pangse makoi bu seba tawbagi punsi da lengdana leise kanamdana udabe yai kanamdana khangtabe yai kanatana thagatabe ai gi awabdu aikoi gi imung gi awabdu aikoi gi imung dum laikhibe ai gi awabdu ai dum laikhibe adubu
nongthak nongkhan sigi mapui bungo oibiriba amasung taibang pala sibu semiriba Christian adu loinamak ubi mi sinagi thagat piba ikai khumnaba amasung mana amada taibang panbagi oibada amata phangkida oiba taragasu Christian anirak suba oina mi gi macha nupa aduna anirak suba oina lakpa matamda aikhoibu taibang panbagi mamangda aikhoina mahaki thougal gi mapal nangam hanbidun ton bikraba thougal sing adugi damakta aikhoi mahang ikai khumna digani hingdagi lohub upigani anduga mahakna aikhoibu thajaba yaba ama oina kaubigani adugi nimit adu bhawdari awaba khangmagalona seba tawbada thougal tawbada aikhogi punsi aikhogi lanthum aikhogi wakhal aikhogi losing hiram khudingma kathoks sijinnathok-u maramde mi masanu padu aniruk suboina soidana lakani aduga mahakna lakpa numit aduda mangonda thougal tawjakraba khudingmak sing adugo mahakna ikai khumna bigani aduna thajaba chilnaw sing nollukpada nakhoigi punsi adu thajaba na chilnaw singbu thougal tawbada sijinnathok-u aduga Esorgi ningthou leibakta nahak athoiba oigani adu ai prathna adi gospel community church ki member khudimang me gi masanu padun anirak suna lak matamda ma gi ningthou leibak adu da Christ ga loina athoiba oina panmena badu ai gi prathna ma sunga sane adu gi damak de cross ki lambi da Christ gi matau lodana ma ki e gi pangal adu ma gi kopi bagi pangal adu seba tawgi punsi kathopagi punsi du ko hing bada mateng pangas ma gi mateng ma gi damak ma ki na wangna bagi damak adu ai ko na nemna bagi damak prathna taus Hipai sore khoibu Jisu Christ gi thamoi kathokpagi seba tawbagi manai oibagi thamoi se ai khoibu tambe ai khoi gi mitmang da mahang mi gi machanupa oina anirak suba oina lakpa numit aduda ibigadoba ikai khumnaba amasung thagatpa amasung ai khoi gi mitlugi pirang taithokpigadoba adu wakhal da leijabagaluna taibang panba sida mahang na pamba punsi mahing mayamgi makok natana maning mayamgi athoi banatana sebari amasung minai amoina hingduna nahaki mingi damakta amasung Christagi apabu wapaugi damakta awanang khang amasung seba tobada maram orkana thengnaba khudong chadaba khudingmak sing aduda haraujabagloina khangjaba punsi este khib mateng pangbi lomana da numit adu thagat pagi numit adu ikai khumnabagi numit adu mana phangbagi numit adu aduga Krishna aikhoigi mitlugi pirang taithokpibagi numit adu aikhoigi mitmangda thamjaduna taibang panbasda aikhoibu yetsaliba aikhoigi pap sing napalgi kalakpagi chauthokpagi aduga isagi ta oijabagi aita nuainingbagi khudingmaki pap khudingmak sing ase hunjekpada amasung kanthokpada aduga khudingmak sing asing mapana Krishna kaktangbu pelhanningbagi punsi adu hingjabada aikhoi amu mateng pangbi ehak mateng pangbi Christ gi asuki matik chawba kathokpagi punsi asigi marumda aikoi gi napal amasung chawjining ba amasung isagi da khanba punsi sinai pai son nanai aikoi ikai se pap asigi da makta nahaki na mahang khoi pap haidok chari prabhu nanai ai ha ki pap haidok chari prabhu nazar Jesu Christ gi mangda haifam khangdana na chai khoi lep chari aduga sisu khangai pa Christ khoi da makta sibi krabna maram moraga nahaki na mangna khoi lanba ta hang doba kana amata leite aduga Krishna khoi gi damak nahaki yet thangba da phamlingai matam khudingi akhoi sarga dagi tamthok bi doba kana amata leite marmasna asigi yai phabat wakhala sida prabhu nahaki damak ta taibang panbi por khoi mang badu aikona thunam boina singthana jabada mateng pangbiuba nahakna sina nahak nanai nupa pol da tobi khibana haki thabakni nahakna sinaki nanai nupa Jacob amasung John na tobi khibin prabhu aikoi su tobi aingon su tobi nahaki mingi dama nahaki ningthou leibakta dama amasung nahaki singlok dama Jesu Christ gi mingi nizergani amen